Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitarani na kurumjari hojing asigi samlapa mariba pao sing lowirase Assam da thani pan gi matung ngasi school khudimak amuk hangdokre covid protocol singak na class sing haukibaga loinana mahairoi oza amadi staff sing changfam da screening test tauki mahairoi sing da school karaktaba yaroi haibadi leitri tobutabu mama mapa oiba sing dagi ayaba lawragata school karakadabani hairi School ki hostel sing hangbada athingba thamli classroom da larik takliba sigi mathakta online classing su adumak makha chathari panba yabadi ngasi dagi lanai amadi government ki school sing hangbagi ayaba pikrabasu mahairoi sing karakpagi changdi yamnamak likhi Assam ki hanagi CM Tarun Gogoi Guwahati ki JMC Hospital da amuk admit tawkhre ngarang nongmaijing numit ki ahing nongyai da hakchangi phibam khangsok soksilakpadagi amuk hospital da admit tawkhibani Mahak Hauzik ICU gi non-invasive ventilation da leiri. GMC gi specialist doctor Tarani Thoi gi khutpu amana mahakpu koipan panari nakalamarom da Tarun Gogoi gi hakchangi phibam gi pau hek tabaga machanupa Gaurav Gogoi England dagi halakhibaga loinana machanupi su foreign dagi India panglakre. Panbayai masagi chahi marfu manga suraba hanagi Assam gi CM Tarun Gogoi COVID-19 positive oi badagi Guwahati gi GMC hospital da numit humpuni hena laikan naduna layramlabagi matung naba pharaktuna discharge tawrakhiba chayol ama phadribani Assam da state government employees singi thabaktagi pothabagi chahi tensilagani masagi chahi yankhai manga da employees sing thabaktagi pothahalagani maroina matik chadaba employees sing retirement pibagi thorang lengakna paikhalakpani mari leinaba department singna ayaba piraklabadi ain ase pass tawragani hairi Assam ki CM Sarvanan Sonowal na Assam amani Mizoram ngamkhaida leriba police sing da hena cheksinaba haikibaga loinana santi thugainabagi hotnarakpa thawong punamak matik chana mayoknanaba khanghankre Chairagasida ngamkhai gi hingsa thokliba Lailapur gi Friends Nagar gi miyoi ama umangda uyanba chatkibadagi Mizoni chingnaba singna kidnap tawduna pukhrabagi matung miyoi asi ngasi sina phangkhre Matosumna ngamkhai gi wathog asiga mari lenana ihan hanbo ina laikhidraba miyoi asigi naknaba miyoi da Assam gi CM Sarvanan Sonowal na lupa lakh manga compensation oina piragani laukthokre Ngase Assam Indigenous Peoples Protection Committee na Kasargi DC da memorandum ama pishaladuna Mahasorok Point Rongpur Modhurapul da laikhidraba India gi Prime Minister Atal Bihari Vajpayee gi mitam khingani haina BJP lengak na thorang toriba asida yaningdaba phongdokre Mahasorok lambi asi hojik fawba loishinba ngamdriba si athuba matamda loishillaba matung kanagi mitam khingadage haibadu kona khanagadabani haiki Hanagi Prime Minister Atal Bihari Vajpayee budi ekhoina ikai khumnajai adubu center da NDA lengakna chahi taret palaklaba fawda mahasorog asi loishinba ngamdaba haibasi ekhoigi laibak thibani hairakre Kasargi Binakandi Dairy Farmer Producer Organization gi member singna lubasigi makhada sangom khomjinba amadi yonbagi thorang Lakhipur gi Block Veterinary Officer Dr. Jerry R. Jaute yauna hawdokre Lubasigi President Riba Dayanidhi Sarmana Haiki Binakandi gi manung chana laiba dairy cooperative sing haukiba chahi ahumuksi thabak tawdaduna leirakhi adubo anoba organization asi semlaba matungdagidi mafam asigi dairy farmers singda anoba thauna hapaga loinana pothok hengathanba su hengalakhi haiki Lubasigi Secretary Oriba Sopan Asangbamnaso Changsiliba Khongjang asina Binakandi da sangom pothok puthokpagi lamda anuba khongthang ama hengatlagani haikre Imphal gi Kangla da Puwari gi amamba numit ki thoram pangthoktuna puya mai thaba numit pu ningsingkhre Ningthau pamhaibana ngasidagi chahi chaniga marfunipan gi mamang Inglisingamaga chatret kunthani thoida lamdamasigi puya singbu Kanglagi Utra mamangda mai thadokhiba thodok adubu ningsingladuna chaniga marfunipan suba Puwari gi amamba numit pangthokhibani Thauramasibu sinlangkiba Pumanil Kangleipaki Chairman L Dhananjoyna Ningthau pamhaibagi matamda thokiba puya mai thakibagi thodok Puwari gi amamba numit adu anganba numit oinanaba ngasigi thoram asi pangthokpani haiki
ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 8ꯇ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯃꯔꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯏꯄꯣꯜꯗ CPI ꯃꯅꯤꯄꯨꯔꯅ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯗꯕ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯇꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯒꯤꯗꯃꯛ MLA ꯐꯝ ꯊꯥꯗꯣꯛꯂꯒ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯍꯜꯂꯤꯕ ꯑꯁꯤꯗ CPI ꯃꯅꯤꯄꯨꯔꯅ ꯚꯣꯠ ꯈꯣꯝꯕ ꯌꯥꯎꯗꯕ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯃꯗꯤ ꯃꯤꯈꯜꯒꯤ ꯃꯤꯇꯤꯡꯁꯤꯡ ꯌꯥꯎꯗꯕ ꯂꯣꯏꯅꯅ ꯚꯣꯠ ꯊꯥꯗꯕ ꯊꯣꯛꯇꯕ ꯍꯥꯏꯅ CPI ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗ ꯃꯇꯝ ꯑꯃꯗ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯕꯤꯔꯝꯕ ꯁꯛꯅꯥꯏꯔꯕ ꯑꯏꯕ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅ ꯂꯩꯈꯤꯗꯕꯗ ꯏꯔꯝꯗꯝ ꯈꯣꯔꯖꯩ ꯑꯄꯨꯟꯕ ꯂꯨꯞ ꯏꯈꯜ ꯃꯅꯤꯄꯨꯔ ꯍꯤꯌꯥꯡꯂꯝ ꯋꯥꯕꯒꯥꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯅꯕꯀꯤꯁꯣꯔ ꯁꯤꯡꯅ ꯃꯌꯥꯏ ꯇꯥꯡꯒꯜ ꯂꯧꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯍꯤꯌꯥꯡꯂꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯗ ꯃꯥꯏꯕꯝ ꯅꯕꯀꯤꯁꯣꯔ, ꯆꯥ ꯈꯣꯃꯩ, ES ꯁꯨꯟꯗꯔ ꯑꯃꯗꯤ ꯀꯤꯔꯇꯤ ꯆꯥꯟ ꯂꯨꯋꯥꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯃꯔꯝꯗ ꯅꯩꯅꯈꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯡꯂꯕ ꯂꯥꯏꯅꯤꯡ ꯑꯃꯗꯤ ꯄꯨꯋꯥꯔꯤꯒꯤ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯦꯂꯦꯁ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯥꯗ ꯆꯪꯕ ꯄꯥꯝꯂꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 8ꯅꯤ ꯃꯃꯥꯡꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜ ꯃꯩꯇꯩ ꯀꯟꯚꯦꯟꯁꯟ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯠ ꯏꯪ 2010ꯒꯤ ꯑꯣꯏꯅ ꯊꯧꯕꯨꯕꯁꯤꯡ ꯈꯟꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯊꯣꯛꯄꯝ ꯃꯪꯂꯦꯝꯖꯥꯎ ꯁꯤꯡ, ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯍꯩꯁꯅꯥꯝ ꯖꯣꯏꯀꯨꯃꯥꯔ ꯁꯤꯡ, ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ ꯀꯕ꯭ꯔꯕꯝ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔ ꯁꯤꯡ, ꯑꯗꯨꯒ ꯃꯦꯝꯕꯔ ꯑꯣꯏꯅ ꯆꯥꯡꯒꯝꯃꯌꯨꯝ ꯆꯤꯠꯇꯔꯟꯖꯟ ꯁꯤꯡ, ꯂꯩꯁꯥꯡꯊꯦꯝ ꯕꯨꯙ, ꯍꯩꯁꯅꯥꯝ ꯄ꯭ꯔꯃꯣꯗ ꯆꯟꯗ꯭ꯔ ꯁꯤꯡ, ꯆꯥꯅꯝ ꯕꯤꯖꯦꯟ ꯁꯤꯡ ꯑꯃꯗꯤ ꯄꯦꯕꯝ ꯕꯤꯅꯣꯗ ꯁꯤꯡꯕꯨ ꯈꯟꯈꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯑꯥꯏꯖꯣꯜꯗ ꯂꯣꯛꯗꯥꯎꯟ ꯑꯃꯨꯛꯀꯁꯨ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯃꯅ ꯑꯥꯏꯖꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯦꯔꯤꯌꯥꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 4:19 ꯐꯥꯎꯕ ꯂꯣꯛꯗꯥꯎꯟ ꯁꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯁꯥꯝꯗ ꯉꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 165 ꯐꯪꯈ꯭ꯔꯦ꯫ ꯃꯁꯤ ꯑꯄꯨꯟꯕ ꯇꯦꯁ ꯃꯁꯤꯡ 30,393 ꯇꯦꯁ ꯇꯧꯕꯗ ꯐꯪꯈꯤꯕꯅꯤ꯫ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯅ 1.53%ꯅꯤ꯫ ꯑꯁꯥꯝꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁꯃꯁꯤꯡ 2,06,932 ꯌꯧꯈ꯭ꯔꯦ꯫ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯀꯦꯁ ꯃꯁꯤꯡꯅ 9,938ꯅꯤ꯫ ꯉꯁꯤ ꯑꯁꯥꯝꯗ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 9,932 ꯁꯨꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 68 ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 30,833 ꯌꯧꯈ꯭ꯔꯦ꯫ 1,212ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯉꯁꯤꯁꯨ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯤꯑꯣꯏ 2 ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 395 ꯌꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗꯉꯁꯤ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 394 ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 19,000 ꯌꯧꯈ꯭ꯔꯦ꯫ 3,994ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯃꯤꯑꯣꯏ 9 ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 130 ꯌꯧꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯟꯐꯥꯔꯝ ꯀꯦꯁ ꯑꯃꯗꯤ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯀꯦꯁꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯤꯕ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯅ ꯑꯣꯏꯔꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 13,494 ꯌꯧꯈ꯭ꯔे꯫ 1,862ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 58ꯅꯤ꯫ ꯃꯦꯘꯥꯂꯌꯥꯗ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ 68 ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 9,769 ꯌꯧꯈ꯭ꯔꯦ꯫ 1,003ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 30ꯅꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 9,065ꯅꯤ꯫ 1,401ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 58ꯅꯤ꯫ ꯁꯤꯛꯀꯤꯝꯗ ꯑꯄꯨꯟꯕ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 3,989ꯅꯤ꯫ 219ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ 64ꯅꯤ꯫ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯁꯤꯡ 2,858ꯅꯤ꯫ 1,108ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ꯫ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ ꯑꯃꯈꯛꯇꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚꯀꯦꯁ 13,103 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯁ꯭ꯇꯦꯠ 12ꯒꯤ ꯔꯤꯄꯣꯔꯠ ꯋꯥꯠꯂꯤ꯫ ꯇꯣꯇꯦꯜ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 1,92.55 ꯌꯧꯈ꯭ꯔꯦ꯫ ꯇꯣꯇꯦꯜ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡꯅ 5,53ꯅꯤ꯫ ꯑꯃꯗꯤ ꯇꯣꯇꯦꯜ ꯗꯦꯊꯅ 1,19,934 ꯌꯧꯈ꯭ꯔꯦ꯫
ngasi gi oina hojik fawda India da covid na maram oidina mioi chaniga nifumapan khaktamak leikidabagi pau lakli aroibada atopa pau singda Pakistan na ain kaina amadi nampuda paisindun lairiba Gilgit Baltistan bo provisional provincial status pinanaba Pakistan na akanna honariba thong asibo India na reject tawbaga loinana hariba Gilgit Baltistan area si yauna Jammu Kashmir amadi Ladakh asi English amaga chamapan nifutaret Union of India gi Jammu Kashmir da niyam chumna mayek sengna amadi mapung phana amukhanna handokpa yaroidabagi phibamda tinkhibana maram oiraga leibaga sigi setna thanaba yadraba saruk amani haina India na haikre asida sunatana India gi lam singi status onthoknaba hotnabagi mahuta Pakistan na khudakta ain kaina paisiliba mafam sing asi thadokadabani su haikre Matamamagi Jammu Kashmir State ki ariba amadi matamga chunadraba ain singi mahuta anobalam gi ain taramathoi semkhre Jammu Kashmir Union Territory gi wangmada leiba kanagumba mioi amada lau singuba yaba lam transfer tawba yaroi aduga hariba lam asi Jammu Kashmir gi manungda leiba lomi amada de yonba yagane mato asumna lau singubada sizinaba lamsing lau singuga mari lenadaba thabak singda sizinaba yararoi Panba yai Union Territory asida handakta mapandagi changlakpa mioi amana lam leibada hana athingba thamlamba adu lokthokhrabane amadi warebasigi mayokta mafamasigi miyamna irang haurakibagi pawsu leikrabane ngasi dingthau kaba numit nongmai paiba mioi kharana Kabul University da changsilaktuna maikai salai khangdana nongmai kapsilakpadagi yamdrabada mioi kunmanga sikhre masigi manungda mahairoi 18 su yauri aduga mioi kayamana asoga panangkhre makhoi nongmai paiduna changlakpa mioi ahumaksu kapnaba asida sikhre nakalamaromda Taliban gi maikai dagidi thodok asiga makhoiga mari leinade haina sengdorakli thodok asi Afghanistan gi Iranian ambassador na sinlangduna University campus manungda lairik mela ama chatharingai thokibani America na sagatpa lengak asiga lalhaubasinga santi gi wari sanaringai asumna landarakhiba asina wari sanaba asida apanba kharadi pigadawri matang asida panba yabade ngasigi thodok asida ISIS ki khut yauramba yai haina jingnaba phongdoknarakli amade US President Mikhal Nomotang Isilaklaba Chiraba Matamasida President Donald Trump na Lanbung Olaba Mahaki Pibam Khazik Sothariba State Mari Havade North Carolina, Pennsylvania, Wisconsin amadi Michigan da aroiba oina kana bhot khongkhre Panbayai hariba state mari asi Englishingani tara tarukta mahaka lamba tawkhibi Democratic President Mireb oikibi Hillary Clinton dagi mahakna vote masing hena kakhibani aduga Democratic rival Joe Biden naso Pennsylvania amasung Ohio dana hena midyeng thamli Joe Biden amasung mahaki running mate Kamala Harris Pennsylvania da maikai marida chaitholaga campaign tawkhi matosumna President Mikhal gi damak maikai animakna COVID maraksida angamba vote khomnari ngasi goina di Arambai News Guwahati da Manipuri Pao sandok chaba mata solution jabaga loinana amukaso hanna khurumjari